ꯃꯌꯥꯝꯕꯨ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯨꯝꯆꯤꯠ ꯁꯤꯠꯄꯤ ꯏꯕꯣꯛ ꯊꯥꯕꯂꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯊꯧꯕ ꯃꯩꯇꯩ꯫ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯤ꯫ ꯑꯃꯣꯠꯄꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯕ ꯀꯩꯊꯦꯜ ꯑꯃꯒꯤ ꯑꯄꯤꯛꯄ ꯂꯥꯏꯁꯪ ꯑꯃꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃꯁꯨ ꯈꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯇꯦꯛꯄ ꯁꯨꯝꯆꯤꯠ ꯑꯃꯁꯨ ꯉꯥꯗꯨꯅ ꯊꯝꯂꯤ꯫ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯁꯨ ꯍꯩꯖꯤꯜꯂꯛꯄ ꯅꯣꯡꯅ ꯂꯣꯏꯅ ꯆꯣꯠꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯒꯁꯨ ꯃꯈꯨꯠꯇ ꯂꯥꯏꯔꯤꯛ ꯑꯃꯃꯝ ꯄꯥꯏꯔꯒ ꯐꯝꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥ ꯃꯆꯥꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯅꯥꯛꯇ ꯈꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ, "ꯕꯦꯃꯥ, ꯀꯩ ꯍꯥꯏꯒꯦ ꯕꯥꯖꯤ? ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯁꯦ ꯊꯦꯡꯒꯗꯕ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯅꯣꯡꯁꯤꯁꯨ ꯑꯗꯨꯝ ꯆꯨꯗꯨꯅ ꯂꯩꯔꯦ꯫ ꯕꯥꯖꯤ, ꯅꯣꯡ ꯑꯗꯨꯝ ꯆꯨ ꯂꯩꯔꯗꯤ ꯂꯩꯈꯣꯝꯁꯨ ꯂꯣꯏꯅ ꯊꯣꯛꯀꯅꯤꯀꯣ ꯑꯗꯨꯗꯤ?" "ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯕꯥꯖꯤ, ꯁꯤꯗꯒꯤ ꯂꯥꯏ ꯑꯌꯦꯛꯄꯁꯦ ꯏꯁꯤꯡ ꯂꯣꯏꯅ ꯆꯣꯠꯂꯦ, ꯈꯟꯖꯤꯟꯕꯤꯌꯨ." "ꯑꯣ, ꯀꯩꯁꯨ ꯆꯣꯠꯂꯣꯏꯗ, ꯃꯤꯡꯁꯦꯜ ꯌꯥꯎꯔꯤꯗꯨꯗꯤ." "ꯕꯥꯖꯤ, ꯂꯩꯈꯣꯝꯁꯨ ꯂꯣꯏꯅ ꯆꯣꯡꯉꯦ." ꯕꯦꯃꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯕꯦꯃꯅ ꯃꯄꯥꯗ, "ꯕꯥꯖꯤ, ꯁꯤꯒꯤ ꯂꯥꯏꯁꯦ ꯀꯅꯥꯅꯣ? ꯁꯤꯗ ꯀꯩꯒꯤ ꯊꯝꯃꯤꯅꯣ?" "ꯅꯪꯕꯨ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯔꯅꯤ ꯕꯦꯃ?" "ꯈꯪꯗꯦ ꯕꯥꯖꯤ, ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯕꯣꯕꯣꯛꯂꯣ?" "ꯅꯕꯣꯛꯇꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯗꯨꯗꯤ." "ꯑꯗꯨꯒ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗ ꯎꯔꯤꯕꯗꯣ, ꯃꯗꯨꯒꯤ ꯃꯃꯤꯡ ꯊꯥꯕꯂꯩ ꯀꯧꯏ, ꯏꯕꯣꯛ ꯊꯥꯕꯂꯩ꯫ ꯑꯗꯨꯒꯅꯦ, ꯃꯤꯌꯥꯝꯒꯤꯅ ꯁꯨꯝꯆꯤꯠ ꯁꯤꯠꯄꯤ ꯏꯕꯣꯛ ꯊꯥꯕꯂꯩ ꯍꯥꯏꯅ ꯈꯪꯅꯩ." "ꯕꯥꯖꯤ, ꯅꯪꯅ ꯃꯤꯒꯤ ꯃꯤꯡ ꯍꯥꯏꯕꯗ ꯁꯨꯝꯆꯤꯠ ꯌꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ?" "ꯁꯨꯝꯆꯤꯠ ꯁꯤꯠꯄꯒꯤꯅꯤ, ꯑꯗꯨꯒꯤꯅꯦ ꯁꯨꯝꯆꯤꯠ ꯁꯤꯠꯄꯤ ꯏꯕꯣꯛ ꯊꯥꯕꯂꯩ ꯍꯥꯏꯔꯤꯕꯅꯤ." "ꯕꯥꯖꯤ, ꯑꯁꯤꯒꯤ ꯏꯕꯣꯛꯁꯦ ꯁꯨꯝꯆꯤꯠ ꯁꯤꯠꯄ ꯌꯥꯝ ꯍꯩꯕ꯭ꯔꯣ?" "ꯍꯩꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ, ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯒꯤꯅꯤ꯫ ꯏꯕꯥꯅꯤꯅ ꯍꯧꯖꯤꯛ ꯐꯝꯂꯤꯕ ꯀꯩꯊꯦꯜ ꯑꯁꯦ, ꯁꯤꯒꯤ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯁꯨꯝꯆꯤꯠ ꯁꯤꯠꯄꯤ ꯏꯕꯣꯛꯅꯤ." "ꯕꯥꯖꯤ, ꯏꯕꯣꯛꯁꯦ ꯁꯤꯈ꯭ꯔꯕꯣ?" "ꯁꯤꯈ꯭ꯔꯦ, ꯆꯍꯤ 10 ꯍꯦꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯁꯨꯝꯆꯤꯠ ꯁꯤꯠꯂꯒ ꯑꯗꯨꯝ ꯂꯩꯔꯝꯂꯦ." "ꯕꯥꯖꯤ, ꯏꯕꯣꯛꯁꯦ ꯀꯩꯒꯤ ꯁꯤꯔꯤꯅꯣ?" "ꯑꯍꯜ ꯑꯣꯏꯔꯒ ꯁꯤꯔꯤꯕꯅꯤ." "ꯀꯩꯊꯦꯜꯗ ꯁꯤꯔꯝꯃꯤꯔꯣ ꯕꯥꯖꯤ?" "ꯃꯐꯝꯁꯤꯗ ꯁꯤꯔꯝꯂꯤꯕꯅꯤ." "ꯕꯥꯖꯤ, ꯕꯣꯕꯣꯛ ꯁꯨꯝꯆꯤꯠ ꯁꯤꯠꯄꯤꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨ." "ꯋꯥꯔꯤꯁꯤ ꯂꯤꯗꯨꯅ ꯂꯩꯔꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯅꯪꯂꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯕꯦꯃ." "ꯅꯣꯡ ꯆꯨꯔꯤꯁꯤꯗꯤ ꯕꯥꯖꯤ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯂꯤꯔꯒꯦ." ꯕꯦꯃꯒꯤ ꯃꯄꯥ ꯊꯣꯏꯕꯗꯣ ꯁꯨꯝꯆꯤꯠ ꯁꯤꯠꯄꯤ ꯏꯕꯣꯛ ꯊꯥꯕꯂꯩꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯅꯣꯡꯃ ꯁꯨꯝꯆꯤꯠ ꯁꯤꯠꯄꯤ ꯏꯕꯣꯛ ꯊꯥꯕꯂꯩ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤꯕ ꯋꯥꯏ ꯑꯗꯨꯗ ꯋꯥꯏ ꯀꯟꯅ ꯁꯤꯠꯂꯤ꯫ "ꯄꯣꯠ ꯌꯣꯜꯂꯤꯕꯅꯦꯅ ꯀꯔꯝ ꯍꯥꯏꯅ ꯌꯣꯟꯕꯅꯣ ꯈꯪꯗꯦ, ꯑꯩ ꯑꯃ ꯂꯣꯏꯁꯤꯟꯕꯤꯅꯕ ꯂꯩ ꯍꯥꯏꯗꯨꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯒ ꯊꯅꯝꯂꯕꯗꯤ ꯑꯩ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯀꯅꯥꯅ ꯋꯥꯏ ꯁꯤꯠꯄꯤꯒꯅꯤ? ꯁꯦ ꯌꯦꯡꯉꯨ, ꯄꯣꯠꯁꯤꯡꯁꯦ ꯃꯈꯨꯝ ꯑꯃꯨꯛ ꯂꯣꯏꯅ ꯍꯥꯡꯇꯣꯛꯂꯒ ꯊꯅꯝꯂꯤ." ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯀꯩꯊꯦꯜꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯗꯨ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒꯤ ꯁꯨꯝꯆꯤꯠ ꯑꯗꯨ ꯎꯈꯣꯡ ꯑꯃꯗ ꯉꯥꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯏꯕꯣꯛ ꯊꯥꯕꯂꯩꯒꯤ ꯃꯆꯥꯅꯨꯄꯥ 3 ꯂꯩ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒ ꯌꯥꯏꯃꯒ ꯅꯨꯄꯤ ꯊꯤꯔꯦ, ꯑꯇꯣꯝꯕꯗꯤ ꯊꯤꯗ꯭ꯔꯤ꯫ ꯏꯕꯣꯛ ꯊꯥꯕꯂꯩꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯁꯤꯈ꯭ꯔꯦ꯫ ꯏꯕꯣꯛ ꯊꯥꯕꯂꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯥꯔꯒ ꯆꯥꯛ ꯊꯤꯒꯗꯕꯒꯤ ꯄꯨꯈꯝ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯏꯕꯣꯛ ꯊꯥꯕꯂꯩꯅ ꯑꯇꯣꯝꯕꯗ, "ꯁꯅꯥꯇꯣꯝꯕ, ꯀꯩꯗꯧꯔꯒꯦ ꯀꯞꯂꯤꯕꯗꯤ?" "ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯌꯥꯏꯒ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯕꯣ? ꯀꯣꯟꯁꯨ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ, ꯆꯐꯨꯒ ꯎꯌꯥꯟꯒ ꯈꯛꯇ ꯉꯥꯏꯔꯝꯃꯦ꯫ ꯑꯩꯈꯣꯏ ꯕꯥꯅꯤꯗꯤ ꯀꯥꯏꯗ ꯆꯥꯛ ꯊꯤꯔꯒ ꯆꯥꯅꯤ?" "ꯉꯁꯤ ꯆꯥꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ?" "ꯅꯨꯡꯊꯤꯜꯗ ꯍꯜꯂꯛꯄꯅꯦ ꯏꯃꯥ." "ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯉꯤ?" "ꯑꯩꯅ ꯊꯣꯡꯕꯅꯤ ꯏꯃꯥ." "ꯏꯃꯥ, ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯀꯩꯗ ꯆꯥꯛ ꯊꯤꯔꯒ ꯆꯥꯅꯤ? ꯑꯩꯁꯨ ꯁꯦꯜ ꯊꯣꯛꯅꯕ ꯊꯕꯛ ꯁꯨꯔꯒꯦ, ꯃꯍꯩ ꯇꯝꯕꯁꯦ ꯇꯣꯛꯑꯒꯦ." "ꯑꯇꯣꯝꯕ, ꯏꯕꯥꯅꯤꯅ ꯆꯥꯗꯅ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ? ꯑꯩ ꯀꯩꯊꯦꯜꯗ ꯋꯥꯏ ꯁꯤꯠꯂꯤꯕꯁꯤꯗꯤ." ꯅꯨꯃꯤꯗꯥꯡ ꯁꯅꯥꯇꯣꯝꯕꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯥꯔꯒ ꯂꯣꯡꯅ ꯍꯤꯞꯂꯤ꯫ "ꯄꯥꯈꯪ ꯑꯣꯏꯅ ꯍꯤꯡꯕꯗ ꯑꯁꯨꯛ ꯋꯥꯔꯁꯤꯅꯗꯤ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯀꯌꯥꯃꯨꯛ ꯋꯥꯒꯅꯤ? ꯑꯩ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ, ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯕ ꯌꯥꯗꯦ." ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯃꯃꯥ ꯊꯥꯕꯂꯩꯒ ꯁꯅꯥꯇꯣꯝꯕꯒ ꯃꯣꯏꯒ ꯆꯥꯛꯈꯨꯝ ꯄꯨꯜꯂꯁꯦ ꯍꯥꯏꯗꯨꯅ
ꯌꯥꯏꯃꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯀꯩꯊꯦꯜꯗꯒꯤ ꯋꯥꯏ ꯁꯤꯠꯂꯨꯔꯒ ꯍꯜꯂꯛꯏ꯫ ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨ ꯊꯥꯡꯇꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯆꯥꯒꯦ ꯇꯧꯕꯒ ꯃꯃꯧ ꯅꯨꯄꯤ ꯌꯥꯏꯃꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯂꯒ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯀꯧꯔꯛꯑꯅꯨ꯫ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯟꯗꯣ ꯐꯦꯡꯗꯣꯛꯂꯝꯃꯨ꯫ ꯑꯩ ꯅꯠꯇꯅ ꯆꯥꯛꯈꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯑꯁꯦ ꯀꯅꯥꯝꯇꯅ ꯇꯧꯕꯤꯅꯕ ꯂꯩꯇꯦ꯫ ꯋꯥꯈꯜ ꯈꯔ ꯈꯔ ꯇꯥꯟꯅꯕ ꯐꯩ꯫ ꯈꯪꯒꯗꯕ ꯃꯤꯅꯗꯤ ꯈꯪꯂꯛꯇ꯭ꯔꯕꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯑꯩꯅ, ꯑꯉꯥꯡ ꯂꯧꯕꯁꯨ ꯑꯩꯅ, ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ? ꯏꯇꯣꯝꯇꯒꯤ ꯏꯔꯥꯟꯅꯥꯏꯔꯣ? ꯏꯕꯣꯛ ꯊꯥꯕꯂꯩ ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯆꯥꯔꯤ꯫ ꯃꯧ ꯌꯥꯏꯃꯗꯨ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯟꯈꯤ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯋꯥ ꯋꯥ ꯀꯞꯂꯛꯏ꯫ ꯃꯧ ꯌꯥꯏꯃꯅ ꯃꯆꯥꯅꯨꯄꯥꯗ, ꯍꯦ, ꯅꯪꯁꯨ ꯍꯥꯠꯇꯣꯛꯆꯅꯤ꯫ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯔꯛꯀꯅꯨ꯫ ꯑꯄꯥꯏꯄꯣꯠ ꯑꯃꯅ ꯄꯣꯛ ꯂꯥꯎꯅ ꯊꯣꯝꯇꯠꯆꯅꯤ꯫ ꯃꯧ ꯌꯥꯏꯃꯅ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯟꯈꯤ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨ ꯃꯃꯥ ꯀꯧꯔꯒ ꯃꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯂꯛꯏ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯌꯥꯏꯃꯅ ꯃꯃꯥ ꯀꯧꯕꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯥꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨ ꯈꯔ ꯁꯥꯎꯔꯞꯅ ꯃꯃꯥꯗ, ꯏꯃꯥ, ꯀꯔꯤ ꯇꯧꯔꯦ ꯌꯥꯏꯃ? ꯏꯃꯥ, ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯏꯃꯥ, ꯃꯧ ꯑꯅꯤ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤꯒꯅꯨ꯫ ꯀꯔꯤꯅꯣꯅꯦ ꯌꯥꯏꯃ, ꯅꯪꯒꯤ ꯋꯥꯗꯨꯕꯣ? ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ? ꯀꯔꯤ ꯇꯧꯔꯕꯒꯦ? ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨꯗꯅ꯫ ꯏꯃꯥꯅ ꯑꯉꯥꯡ ꯂꯧꯕꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤꯒꯅꯨ꯫ ꯀꯔꯤꯅꯣꯅꯦ ꯌꯥꯏꯃ, ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯆꯥꯎꯔꯦ, ꯑꯗꯨꯒ ꯃꯧ ꯑꯍꯜꯁꯤꯒꯤꯗꯤ ꯑꯉꯥꯡꯁꯨ ꯄꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯅꯇꯩꯃꯁꯨ ꯃꯁꯥ ꯁꯣꯜꯂꯤ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯗꯨꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯣ ꯑꯩꯅ ꯁꯪꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯧꯕ ꯈꯛꯇꯅꯤ꯫ ꯁꯤꯗ ꯀꯔꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅꯤꯡꯉꯥꯏ ꯂꯩꯕꯒꯦꯅꯦ ꯌꯥꯏꯃ? ꯏꯃꯥꯅ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯑꯩꯒꯤꯅꯤ, ꯀꯥꯎꯒꯅꯨ꯫ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯋꯥꯔꯧꯅ ꯌꯦꯡꯏ ꯑꯗꯨꯒ ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗ ꯌꯦꯡꯂꯒ, ꯌꯥꯏꯃ, ꯏꯃꯧꯒꯤ ꯏꯃꯧ ꯉꯥꯛꯇꯅꯤ꯫ ꯑꯃꯅꯁꯨ ꯇꯥꯗꯦ, ꯑꯃꯅꯁꯨ ꯍꯦꯟꯗꯦ꯫ ꯅꯪꯗꯤ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯆꯠꯈ꯭ꯔꯒ ꯑꯍꯤꯡꯗ ꯍꯜꯂꯛꯄꯅꯤꯗꯣ꯫ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤꯕ ꯀꯅꯥꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯃꯤꯅ ꯇꯝꯕ ꯋꯥꯁꯨ ꯄꯪꯂꯧ ꯂꯧꯒꯅꯨ ꯌꯥꯏꯃ꯫ ꯅꯨꯄꯤꯅ ꯇꯝꯕ ꯋꯥ ꯌꯥꯝꯅ ꯂꯧꯕꯁꯦ ꯏꯃꯨꯡ ꯀꯥꯏꯕꯅꯤ ꯌꯥꯏꯃ꯫ ꯏꯃꯥ, ꯌꯥꯝ ꯉꯝꯁꯤꯜꯂꯛꯀꯅꯨ꯫ ꯑꯩꯅ ꯍꯦꯟꯅ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯈꯪꯒꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯉꯥꯡꯂꯤꯕꯗꯨ ꯁꯅꯥꯇꯣꯝꯕꯗꯤ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯑꯣ, ꯏꯃꯥ, ꯅꯪꯁꯦ ꯄꯪꯉꯤꯗꯀꯣ꯫ ꯑꯌꯨꯛꯇ ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯀꯩꯊꯦꯜꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯨꯝꯁꯤꯠ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯏꯍꯦ, ꯁꯟꯊꯤ ꯉꯥꯛꯇ ꯑꯃꯨꯛ ꯉꯥꯏꯔꯝꯃꯤꯅꯦꯍꯦ꯫ ꯑꯣ, ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯃꯤꯒꯤ ꯂꯨꯛꯃꯥꯏꯁꯤꯗ ꯑꯃꯥꯡꯕ ꯑꯃꯨꯛ ꯇꯧꯁꯤꯜꯂꯝꯂ ꯃꯥꯜꯂꯦꯗꯣ꯫ ꯀꯩꯊꯦꯜꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯅꯨꯄꯥ ꯅꯍꯥ ꯑꯃꯅ, ꯏꯕꯣꯛ ꯊꯥꯕꯂꯩ, ꯑꯩꯒꯤ ꯄꯣꯠꯐꯝ ꯃꯄꯥꯗꯣ ꯈꯔ ꯅꯥꯟꯅ ꯁꯤꯠꯇꯣꯛꯄꯤꯔꯝꯃꯨꯀꯣ꯫ ꯑꯩꯅ ꯁꯤꯠꯀꯗꯣꯏꯁꯦ ꯆꯞ ꯃꯥꯟꯅꯅ ꯁꯤꯠꯀꯗꯧꯔꯤꯕꯅꯤ ꯈꯣꯃꯩ꯫ ꯈꯔ ꯍꯦꯟꯅ ꯃꯣꯠꯄꯗꯨꯅ ꯋꯥꯏ ꯑꯃꯨꯛ ꯇꯩꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ, ꯑꯗꯣ ꯏꯕꯣꯛ ꯊꯥꯕꯂꯩ, ꯌꯥꯝꯅꯗꯤ ꯉꯜꯂꯤꯀꯣ ꯏꯕꯣꯛꯅ ꯋꯥꯏ ꯁꯤꯠꯂꯤꯕꯗꯣ꯫ ꯇꯨ, ꯅꯨꯃꯤꯠ ꯐꯥꯎꯕ ꯂꯤꯈꯠꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯍꯣꯏꯗ, ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯐꯖꯅ ꯁꯤꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯐꯔꯦ ꯏꯕꯣꯛ, ꯑꯗꯨꯗꯤꯅꯦ ꯑꯩꯁꯨ ꯁ꯭ꯋꯥꯏꯐꯥꯎꯗ ꯂꯝꯖꯦꯜ ꯆꯦꯜꯂꯨꯈꯤꯒꯦ꯫ ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯀꯩꯊꯦꯜ ꯑꯗꯨ ꯊꯨꯡꯅꯅꯕ ꯋꯥꯏ ꯁꯤꯠꯄ ꯍꯧꯏ꯫ ꯉꯁꯤꯗꯤ ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯕ ꯐꯥꯎꯕ ꯀꯩꯊꯦꯜꯗ ꯃꯇꯣꯝꯇ ꯐꯝꯂꯤ꯫ ꯁꯅꯥꯇꯣꯝꯕꯗꯨ ꯃꯃꯥꯒꯤ ꯆꯥꯛ ꯆꯥꯌꯣꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ꯫ ꯏꯃꯥ, ꯆꯥꯛ ꯆꯥꯕꯁꯨ ꯆꯪꯉꯛꯇꯦ꯫ ꯁꯦ, ꯆꯥꯛ ꯄꯨꯔꯛꯑꯕꯅꯦ꯫ ꯑꯇꯣꯝꯕ, ꯅꯪꯗꯤ ꯆꯥꯔꯛꯂꯕ꯭ꯔꯣ? ꯍꯣꯏ, ꯆꯥꯔꯦ꯫ ꯇꯥꯆꯧꯅꯅꯦ ꯉꯥ ꯊꯣꯡꯉꯦꯅ ꯃꯣꯏꯗ ꯆꯥꯔꯛꯑꯦ꯫ ꯆꯥꯛꯁꯤꯁꯨ ꯇꯥꯆꯧꯅ ꯄꯤꯔꯛꯄꯅꯦ꯫ ꯅꯣꯏ ꯇꯥꯆꯧꯗꯤ ꯀꯩꯗꯧꯍꯧꯔꯤ? ꯑꯉꯥꯡ ꯅꯤꯡꯊꯥ ꯁꯨꯍꯧꯔꯤꯌꯦ꯫ ꯏꯃꯥ, ꯅꯪ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ꯫ ꯑꯩ ꯁꯤꯗ ꯆꯥꯛ ꯏꯁꯤꯡꯁꯦ ꯁꯤꯠꯇꯣꯛꯄꯤꯔꯒꯦ꯫ ꯁꯤꯠꯂꯨꯈꯤꯅꯨ꯫ ꯍꯣꯔꯦꯟ ꯃꯤ ꯀꯩꯊꯦꯜ ꯀꯥꯅꯕ ꯍꯧꯔꯛꯄ ꯀꯥꯟꯗꯅꯦ ꯑꯃꯨꯛ ꯁꯤꯠꯀꯗꯕꯅꯤ꯫ ꯑꯇꯣꯝꯕ, ꯅꯪ ꯆꯪꯉꯣ ꯑꯗꯨꯒ ꯅꯣꯏ ꯇꯥꯆꯧꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨꯆꯣ꯫ ꯏꯃꯥ, ꯏꯕꯥꯅꯤ ꯍꯥꯟꯅꯒꯨꯝꯅ ꯏꯕꯥꯅꯤꯈꯛ ꯑꯗꯨꯝ ꯆꯥꯔꯁꯤꯔꯥ? ꯇꯣꯝꯕ, ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ꯫ ꯌꯨꯝꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯁꯨ ꯈꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯀꯥꯏꯅꯁꯨꯅꯦ ꯅꯨꯡꯁꯤꯔꯝꯂꯔꯣꯏ ꯇꯣꯝꯕ꯫ ꯑꯗꯣ ꯇꯣꯝꯕ, ꯅꯪ ꯅꯨꯄꯤ ꯊꯤꯔꯣꯗꯅ꯫ ꯏꯃꯥ, ꯑꯩ ꯅꯨꯄꯤ ꯊꯤꯔꯒ ꯀꯩ ꯇꯧꯒꯗꯣꯏꯅꯣ? ꯌꯨꯝ ꯁꯥꯗꯕ ꯌꯥꯔꯣꯏ, ꯁꯦꯜꯁꯨ ꯇꯥꯟꯗꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯨꯄꯤ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ? ꯑꯩꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ꯫ ꯁꯨꯝ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯩꯁꯨ꯫ ꯑꯗꯣ ꯇꯣꯝꯕ, ꯅꯪ ꯆꯪꯉꯣ꯫
ꯑꯗꯨꯒ ꯅꯇꯩꯃ ꯍꯣꯏꯒꯤꯅꯦ ꯃꯇꯦꯡ ꯄꯥꯡꯂꯨꯆꯣ ꯅꯇꯩꯃ ꯌꯥꯏꯃꯒꯤ ꯊꯕꯛ ꯂꯩꯔꯕꯗꯤ ꯑꯗꯨꯁꯨ ꯈꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯁꯅꯥꯇꯣꯝꯕꯗꯨ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯧꯁꯤꯟꯅꯔꯛꯂꯦ ꯏꯕꯣꯛ ꯊꯥꯕꯂꯩꯁꯨ ꯀꯩꯊꯦꯜ ꯃꯃꯥꯡꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯋꯥꯏ ꯁꯤꯠꯇꯣꯛꯏ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃꯅ ꯏꯕꯣꯛ ꯊꯥꯕꯂꯩꯗ ꯏꯕꯣꯛ ꯊꯥꯕꯂꯩ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯂꯩꯔꯝꯃꯦ ꯋꯥꯈꯜꯁꯨ ꯋꯥꯕ ꯃꯥꯜꯂꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯕꯣꯛ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯕꯦꯝꯃ ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯒ ꯀꯩꯊꯦꯜ ꯃꯄꯥꯟꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯁꯤꯠꯂꯤ ꯀꯩꯊꯦꯜꯗ ꯃꯧ ꯅꯍꯥ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯄꯣꯠ ꯂꯩꯕ ꯆꯪꯂꯛꯏ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃꯅ ꯏꯕꯦꯝꯃ ꯀꯔꯤ ꯂꯧꯁꯤꯒꯦ ꯀꯣꯕꯤ 10 ꯁꯤꯗꯅꯦ ꯂꯨꯄꯥ ꯑꯃ ꯄꯤꯔꯝꯃꯨ ꯀꯩꯅꯣ ꯇꯥꯡꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯕꯦꯝꯃ ꯂꯨꯄꯥ ꯑꯃꯒꯤ 11 ꯁꯥꯕꯤꯒꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯨ ꯂꯥꯎ ꯄꯣꯠ ꯌꯣꯟꯕꯤꯗꯨ ꯃꯧ ꯑꯗꯨꯗ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯦ ꯑꯣꯜꯂꯕꯅꯤ ꯇꯨ ꯂꯧꯔꯨ ꯂꯥꯛꯑꯣ ꯑꯍꯥꯟꯕꯒꯤ ꯄꯣꯠ ꯌꯣꯟꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯅꯣꯅꯦ ꯁꯣꯝꯗ ꯃꯃꯜ ꯉꯥꯡꯅꯔꯤ ꯏꯕꯦꯝꯃ ꯑꯩꯒꯤ 12 ꯁꯥꯕꯤꯒꯦ ꯁꯤ ꯂꯧꯔꯣ ꯏꯅꯦ ꯑꯃꯒ ꯍꯥꯞꯄꯤꯔꯛꯑꯣ ꯂꯧꯔꯒꯦ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯀꯅꯥꯗꯩꯅꯣꯃ ꯂꯧꯔꯨꯔꯣ ꯄꯣꯠ ꯈꯨꯇꯥꯡꯁꯤꯒ ꯏꯅꯦ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯩ ꯅꯪꯒꯤ ꯀꯣꯕꯤꯗꯣ 13 ꯁꯥꯕꯤꯔꯒꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯨ ꯂꯥꯛꯑꯣ ꯁꯦ ꯇꯨ 2 ꯍꯥꯞꯄꯤꯔꯕꯅꯤ ꯃꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯣꯏ ꯃꯄꯥ ꯁꯣꯝꯗꯩꯁꯦ ꯂꯧꯔꯁꯤꯔꯥ ꯑꯃ ꯍꯦꯛꯇ ꯂꯧꯁꯤꯜꯂꯣꯗ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯟꯅꯒꯤ ꯏꯅꯦ ꯑꯗꯨꯅ ꯐꯔꯦꯁꯦ ꯑꯩꯒꯤꯗꯣ 13 ꯁꯥꯕꯤꯔꯕꯅꯤ ꯁꯦ ꯂꯧꯔꯣ ꯅꯣꯏꯗꯤꯅꯦ ꯌꯥꯝꯅ ꯇꯣꯡꯖꯔꯕꯅꯤ ꯁꯦꯟꯗꯣꯡ ꯑꯃꯠꯇ ꯐꯪꯕꯖꯥꯠ ꯅꯠꯇꯦ ꯌꯣꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯏꯕꯦꯝꯃ ꯀꯩꯊꯦꯜ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜꯅ ꯑꯃꯅ ꯋꯥ ꯍꯥꯏꯕꯗ ꯇꯥꯟꯅꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨ ꯍꯟꯅꯈ꯭ꯔꯦ ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯃꯇꯣꯝꯇ ꯀꯩꯊꯦꯜ ꯑꯗꯨ ꯋꯥꯏ ꯁꯤꯠꯂꯤ ꯑꯗꯨꯒ ꯈꯜꯂꯤ ꯑꯩꯕꯨ ꯀꯩꯊꯦꯜ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤꯔꯥ ꯑꯐꯪꯕ ꯈꯔ ꯆꯥꯔꯒ ꯁꯤꯗ ꯑꯗꯨꯝ ꯂꯦꯜꯂꯁꯤꯔꯥ ꯑꯩꯅ ꯁꯤꯗ ꯂꯩꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯀꯃꯥꯏ ꯇꯧꯕ ꯃꯥꯒꯤ ꯃꯐꯝ ꯑꯃꯇꯪ ꯈꯪꯂꯕꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯋꯥꯏ ꯁꯤꯠꯂꯤꯉꯩꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯝꯂꯦ ꯌꯥꯝꯅꯁꯨ ꯊꯦꯡꯂꯝꯂꯦ ꯏꯕꯣꯛ ꯊꯥꯕꯂꯩ ꯀꯩꯊꯦꯜꯒꯤ ꯆꯨꯔꯤꯗ ꯑꯃꯨꯛ ꯐꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯀꯩꯊꯦꯜꯁꯤꯁꯨ ꯋꯥ ꯈꯔ ꯇꯧꯔꯒ ꯁꯝꯕꯜ ꯈꯥꯔꯁꯤꯔ ꯈꯪꯗꯦ ꯐꯔꯦ ꯌꯨꯝꯗ ꯆꯪꯂꯒꯦ ꯅꯨꯃꯤꯗꯥꯡꯗ ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯁꯅꯥꯇꯣꯝꯕꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯃꯧ ꯌꯥꯏꯃꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯨꯗꯨꯅ ꯀꯩꯅꯣ ꯃꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯁꯅꯥꯇꯣꯝꯕꯅ ꯃꯃꯥꯗ ꯏꯃꯥ ꯏꯕꯥꯅꯤ ꯀꯩꯊꯦꯜꯗ ꯂꯩꯔꯁꯤꯔꯥ ꯀꯩꯊꯦꯜꯒꯤ ꯅꯥꯀꯟꯗ ꯑꯍꯥꯡꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯐꯤꯅ ꯈꯥꯔꯒ ꯂꯩꯔꯁꯤꯔꯥ ꯏꯕꯨꯡꯉꯣ ꯌꯨꯝ ꯑꯃ ꯂꯩꯅ ꯀꯩꯊꯦꯜꯗ ꯂꯩꯔꯨꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯎꯁꯤꯠꯈꯤꯔꯣꯏ ꯏꯃꯥ ꯇꯥꯆꯧꯅ ꯃꯣꯏꯗ ꯄꯨꯜꯂꯁꯦ ꯍꯥꯏ ꯑꯗꯣ ꯅꯣꯏ ꯇꯌꯥꯏꯅ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ ꯅꯨꯡꯉꯥꯏꯕ ꯊꯤꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯃꯔꯝ ꯆꯥꯗꯅ ꯆꯥꯛꯈꯨꯝ ꯊꯨꯒꯥꯏꯕ ꯑꯃꯨꯛ ꯇꯥꯅꯤ ꯑꯗꯨꯗꯤ ꯏꯃꯥ 이반이 수마이나 좀 깜빡을 릴라도이라 ꯇꯣꯝꯕ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯩꯗꯤ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦ ꯅꯪꯅꯅꯦ ꯅꯪ ꯇꯥꯆꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒ ꯃꯣꯏꯗ ꯆꯥꯛ ꯑꯗꯣ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯔꯣ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯂꯩꯔꯒ ꯀꯩ ꯆꯥꯗꯣꯏꯅꯣ ꯀꯩꯊꯦꯜ ꯁꯪꯕꯒꯤ ꯁꯦꯟ ꯐꯪꯗꯣꯏꯁꯤꯗꯤ ꯁꯦꯜ ꯑꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯔꯒꯦ ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯀꯩꯊꯦꯜꯒꯤ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯍꯨꯠꯇ ꯃꯧ ꯌꯥꯏꯃꯒꯤ ꯑꯉꯥꯡ ꯂꯧꯕ ꯆꯥꯛ ꯊꯣꯡꯕ ꯇꯧꯗꯨꯅ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯏꯕꯣꯛ ꯊꯥꯕꯂꯩꯒꯤ ꯃꯍꯨꯠ ꯁꯅꯥꯇꯣꯝꯕꯅ ꯃꯔꯛꯇ ꯍꯦꯛ ꯀꯩꯊꯦꯜꯗ ꯋꯥꯏ ꯁꯤꯠꯄ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯋꯥ ꯉꯥꯡꯂꯛꯄꯗꯒꯤ ꯅꯣꯡꯃ ꯁꯅꯥꯇꯣꯝꯕꯅ ꯃꯃꯥꯗ ꯏꯃꯥ ꯀꯩꯊꯦꯜ ꯐꯝꯕꯤ ꯁꯥꯊꯤꯕꯤ ꯏꯅꯦ ꯑꯃ ꯌꯥꯎꯏ ꯃꯥꯅ ꯑꯩꯉꯣꯟꯗꯅꯦ ꯋꯥꯏ ꯁꯤꯠꯄꯁꯦ ꯃꯆꯨ ꯁꯨꯛꯇꯥ ꯇꯥꯗꯦ ꯏꯃꯥ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯁꯨꯝ ꯇꯧꯈꯤꯗꯗꯅ ꯇꯧꯔꯤꯕꯅꯤ ꯅꯪꯅ ꯑꯗꯣ ꯑꯩ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯕꯣꯛ ꯊꯥꯕꯂꯩꯅ ꯀꯩꯊꯦꯜ ꯑꯗꯨ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯄꯗꯒꯤ ꯃꯧ ꯌꯥꯏꯃ ꯑꯗꯨ ꯏꯁꯧ ꯂꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯏꯕꯣꯛ ꯊꯥꯕꯂꯩ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯇꯟꯕꯗꯒꯤ ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯀꯩꯊꯦꯜꯗ ꯂꯩꯈꯤꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯁꯨ ꯃꯌꯥꯝꯕ ꯑꯍꯜꯒꯤꯗ ꯂꯩꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯗꯨ ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨ ꯅꯣꯡꯃ ꯁꯅꯥꯇꯣꯝꯕꯗ ꯁꯅꯥꯇꯣꯝꯕ ꯇꯥꯕ꯭ꯔꯣ ꯁꯅꯥꯇꯣꯝꯕ ꯇꯥꯔꯦ ꯇꯌꯥꯏ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯗꯤ ꯑꯉꯥꯡ ꯅꯤꯡꯊꯥ ꯁꯨꯔꯤ ꯑꯗꯨꯒ ꯃꯇꯩꯃ ꯑꯍꯜꯅ ꯃꯥꯡꯒꯣꯜꯗ ꯑꯉꯥꯡꯒꯤ ꯃꯕꯨꯛ ꯄꯤꯊꯛꯂꯤ ꯌꯥꯏꯃꯅ ꯇꯥꯔꯕꯗꯤ ꯊꯣꯔꯛꯎꯗꯅ ꯍꯣꯏ ꯇꯌꯥꯏ
Kaigino imana yumda sungan halaktrise? Chak thongba angang loba tanbagi uriba jalo natragana matom chaningbai oi jalo nangsu aikhoida chak jade hairine imaga noine khalibise karigino nangsu lupa amata tani khangde Sanatomba do mataima ahalda yengi aduga tumile yaimana chahi angang na treni nangse yumgi mateng khitata bawa pangingba phawdro mayamba ahal adu ningtha khara khudengda haplaga maningdagi thoglai aduga ningtha sing adu phara kallaga polang khokta phawi aduga yaimana ngangliba sing adu so tari yaimana imadu koksulucho horene natai masina angang asiga chak amuk thongni phi amuk suni noina chak loiba ngaiba khakni mayamba ahal adu binglauna sagalai karino yaima nangna ngangliba sing aduna natu thirabadi yumdasu khara layu natuna tamba paw khara taraga hainadaba wangalakano nangi nupina yumsida ngangliba sing ase aikhoi su loina taribani selna imung nusi hanba yaroi nangna nong phung hek nganbadagi sel tanbane haduna chakhraga numit taraga hanjilaklaga natuna men man tadaba paw khara tamsilaga imung asidane ngangning sakningba pangangda ngangbudo torokano nachana noina puaga angang aduna imada adum namsilaga thamlagi hairiro imase ahal oirabani natuna numidang khudingi imada kari wangang sangangang nang khangbra ha imungdagi mau yaimadu magi angang adu damdam phudarai aduga afaba saraklano nupigi phi khara suraga cha khara thonglaga yum kaigadaba wa ngangbirakano thabakti suningdana chakti adum chaba hayeng wai natu thiraga kanana thakbidoino yaimadu Sanatombada khana yenglaga imungda changkhe matai ma ahaldi wa ngangde Sanatomba so wa amata ngangdana kaithelomda lae aduga mamagi manakta phamlaga ima yumda pusinaba insang khara piro ai chak chaba ikaire ta chaw hoida chak chaba se tayai ne yamna sauri lemna sum chaba se ikai ima ibungo nayambana nangbu ima iyambana ngangbada thamoi sokpa yamna yaw aduda hena khanjilu nangbu chak charabro chadre ta chawgi chakti thongbirame hingbase lureda ngasidine nungani gi karak ha oire nangsune sida leirasi adudi hoi leirasi ma Sanatomba so mamagi manakta leirame ibok thabalaina nungti wai selaga phanglakpa seladuna mama macha adu nongmagi chara oirame asomda macha nupa ahal adu Sanatombana mamagi manakta lakhiba adu yamna nungairamde adubu mau yaimadi haraubuna loirame macha nupa ahal na magi nupi ibemcha kai haigeda jo kamai tawsige Sanatombadu kuirine hanjilaktaba ibani thoklaga amukta kausilusira ta jo ha aikhoina kaimta tawbiba ngamdabanina ikairene aikhoiga pulli haidunasu chak thonghalaga thambani phi khara suhani mina ubadasu phajade aduga yaimana amuksu lana khallibani aikhoigi thabak suhannaba chakhum punkribani haigadoribani moina khanbaduna amani adubu angangdo aikhoigi natro ta jaw lekai imungi mai yengningaida angang asidi ngauduna chakhibana hanba tare ibani amukta imagi manakta chalusira hoi hayengla hangchila ama hekta chalurase ado nangbu chatpa ngamgadrane ngamnanaba chattuini tha mari hele imungdagi machilengaktrise Sanatombadu kaithelda leibadagi kaithel phambisingi pot honto honjin tawbugi thabak amasu phangjarame Sanatombadu kaithel phambisingi pot kana holi poyon bihanubi amana Sanatombada laknari hai Sanatomba nangna ne adu he honba ngambada isu nupi pigadoribani awai giroiba asengbani ne hairise lai manbi isu nupi amale adu pidoini aba lai manbadi kiye hai lai male haibadi yam phajai haibani ni angawba nangbo adudi hayeng puroibo hayeng nate horen aigi pot singse yumda amuk loina holhandoini aduda yengu aba hayeng oina puro asugam nungkhruba pot singse
ꯌꯨꯝ ꯇꯥꯅ ꯑꯃꯨꯛ ꯍꯣꯟꯕꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯍꯩ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗꯗꯤ ꯌꯥꯡꯉꯗꯕꯅꯤꯅꯦ ꯑꯉꯥꯎꯕ ꯅꯪꯕꯣ ꯃꯤꯅ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯈ꯭ꯔꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯏꯕꯣꯛ ꯑꯗꯣ ꯏꯕꯣꯛꯀꯤ ꯌꯨꯝꯁꯦ ꯀꯌꯥꯝ ꯂꯥꯞꯀꯦ ꯁꯤꯗꯒꯤꯅꯦ ꯈꯨꯜ ꯑꯃ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯁꯅꯥꯇꯣꯝꯕꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯑꯦ ꯑꯗꯨ ꯇꯥꯅ ꯄꯣꯠ ꯊꯥꯡꯗꯣꯏꯕ ꯀꯩꯁꯨ ꯂꯥꯞꯇꯕꯅꯤꯅꯦ ꯏꯁꯨ ꯅꯨꯄꯥ ꯅꯪꯕꯣ ꯁꯤꯗꯒꯤ ꯆꯨꯝꯅ ꯆꯠꯈ꯭ꯔꯒ ꯂꯝꯕꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯂꯥꯜꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯍꯣꯏ ꯍꯣꯏ ꯏꯕꯣꯛ ꯊꯤꯟꯕꯤꯔꯒꯦ ꯁꯅꯥꯇꯣꯝꯕꯗꯨ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯌꯥꯝꯒꯤ ꯄꯣꯠ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯗꯒꯤ ꯁꯦꯜꯁꯨ ꯐꯅ ꯌꯥꯝꯅ ꯄꯥꯏꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯅꯥꯇꯣꯝꯕꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯄꯣꯠ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ ꯏꯕꯣꯛ ꯊꯥꯕꯂꯩꯁꯨ ꯀꯩꯊꯦꯜꯒꯤ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨ ꯋꯥꯏ ꯁꯤꯠꯇꯣꯛꯂꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯒꯗꯨ ꯑꯉꯥꯡ ꯑꯗꯨ ꯄꯣꯔꯒ ꯀꯩꯊꯦꯜꯗ ꯊꯣꯔꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯃꯣꯏ ꯑꯅꯤꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯞꯂꯛꯏ ꯏꯕꯣꯛ ꯊꯥꯕꯂꯩꯅ ꯑꯆꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯕꯦꯝꯆꯥ ꯏꯃꯥ ꯅꯪꯗꯤ ꯅꯁꯥ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕꯔꯣ ꯏꯃꯥ ꯈꯔ ꯐꯔꯦ ꯏꯃꯥ ꯑꯇꯣꯝꯕꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯕꯣꯛ ꯑꯃꯒꯤ ꯄꯣꯠ ꯊꯤꯟꯕ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯑꯅꯤ ꯏꯃꯥ ꯁꯤꯗ ꯁꯨꯝ ꯂꯩꯗꯧꯔꯕ꯭ꯔꯥ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯨꯔꯁꯤꯗꯅ ꯑꯆꯧꯕ ꯑꯃꯅ ꯑꯃꯨꯛ ꯋꯥꯔꯧꯈꯤꯒꯗꯕ ꯑꯣꯏꯔꯕꯗꯤꯅꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯦꯗ ꯏꯕꯦꯝꯆꯥꯅ ꯏꯃꯥ ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯑꯇꯣꯝꯕꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ರೆ ꯌꯨꯝꯁꯨ ꯏꯆꯤꯛ ꯆꯤꯛꯂꯤ ꯃꯥꯁꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯏꯕꯦꯝꯆꯥ ꯁꯤꯗ ꯂꯩꯕꯗꯒꯤ ꯄꯣꯠ ꯍꯣꯟꯕꯒꯤ ꯁꯦꯜꯁꯨ ꯈꯔ ꯊꯣꯛꯆꯔꯕꯅꯤ ꯁꯦꯜꯁꯨ ꯇꯨꯡꯁꯤꯟꯖꯔꯤꯕꯅꯤ ꯅꯨꯄꯤ ꯊꯤꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯆꯥꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯏ ꯏꯃꯥ ꯇꯥꯆꯧ ꯆꯪꯉꯁꯤꯔꯥ ꯑꯗꯨꯗꯤ ꯉꯥꯏꯈꯣꯅꯤꯍꯦ ꯑꯇꯣꯝꯕ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯤꯁꯦ ꯁꯅꯥꯇꯣꯝꯕꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇ ꯁꯦꯜ ꯈꯔꯁꯨ ꯄꯥꯏꯔꯛꯏ ꯁꯅꯥꯇꯣꯝꯕꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯏꯃꯥ ꯇꯥꯆꯧ ꯏꯇꯩꯃ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯏꯇꯩꯃ ꯅꯨꯄꯤ ꯑꯃ ꯎꯔꯦ ꯑꯗꯨꯏꯅꯤ ꯏꯁ ꯀꯗꯥꯏꯗꯩ ꯅꯨꯄꯤ ꯎꯔꯛꯏꯕ ꯑꯩꯅ ꯄꯣꯠ ꯊꯤꯜꯂꯨꯕꯗꯣ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯧꯁꯤꯜꯂꯁꯤꯗꯅ ꯑꯇꯣꯝꯕ ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯥꯔꯨꯁꯤꯗꯅ ꯆꯥꯛꯇꯣ ꯏꯃꯥ ꯉꯁꯤꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯔꯨꯔꯁꯦ ꯁꯅꯥꯇꯣꯝꯕꯗꯨ ꯃꯌꯥꯝꯕ ꯑꯍꯜꯅ ꯆꯥꯛ ꯆꯥꯔꯨꯁꯤ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯅꯤꯡꯂꯝꯃꯤ ꯃꯃꯥ ꯊꯥꯕꯂꯩꯗꯨ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏꯕꯗꯒꯤ ꯆꯠꯅꯤꯡꯗ ꯆꯠꯂꯝꯃꯤ ꯌꯨꯝꯗ ꯑꯆꯧꯕꯒ ꯏꯕꯦꯝꯆꯥꯒ ꯁꯅꯥꯇꯣꯝꯕꯒ ꯃꯃꯥꯒꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯤ ꯁꯅꯥꯇꯣꯝꯕꯅ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯇꯩꯃ ꯑꯍꯜꯗ ꯏꯇꯩꯃ ꯁꯤꯁꯦ ꯅꯅꯥꯎꯆꯥꯒꯤ ꯐꯤ ꯂꯩꯅꯅꯕꯅꯦ ꯊꯝꯖꯤꯜꯂꯨꯀꯣ ꯑꯇꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯇꯨꯡꯁꯤꯟꯖꯧꯗ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯑꯇꯣꯝꯕ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯀꯔꯤꯃꯠꯇ ꯇꯧꯕꯤꯕ ꯉꯝꯗ꯭ꯔꯦꯗꯣ ꯑꯗꯨꯅꯅꯦ ꯅꯁꯥꯅ ꯇꯥꯟꯖꯕ ꯁꯦꯜ ꯑꯗꯣ ꯇꯨꯡꯁꯤꯟꯖꯧꯗ ꯀꯩꯗꯧꯅꯨꯡꯗ ꯃꯤꯒꯤ ꯃꯇꯦꯡ ꯉꯥꯏꯒꯅꯨꯀꯣ ꯇꯥꯆꯧꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦꯅ ꯑꯩꯅ ꯇꯥꯆꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯇꯣꯛꯑꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯃꯩꯊꯣꯡꯁꯦ ꯃꯀꯥ ꯌꯥꯝꯅ ꯂꯥꯝꯃꯤ ꯏꯕꯣꯛ ꯊꯥꯕꯂꯩ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ ꯑꯇꯣꯝꯕ ꯉꯁꯤꯗꯤ ꯁꯤꯗ ꯇꯨꯝꯁꯤꯗꯅ ꯍꯣꯏ ꯏꯇꯩꯃ ꯏꯃꯥ ꯑꯩ ꯉꯁꯤ ꯏꯇꯩꯃ ꯍꯣꯏꯒ ꯇꯨꯝꯃꯒꯦ ꯍꯣꯏ ꯇꯨꯝꯃꯨ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯑꯩ ꯂꯧꯕ ꯂꯥꯛꯎꯀꯣ ꯁꯅꯥꯇꯣꯝꯕꯅ ꯃꯃꯥꯗ ꯍꯔꯥꯎꯅ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯁꯤꯗ ꯂꯩꯔꯁꯦ ꯍꯥꯏꯔꯣ ꯑꯕꯣꯛ ꯊꯥꯕꯂꯩꯗꯨ ꯁꯅꯥꯇꯣꯝꯕꯅ ꯍꯪꯂꯤꯕ ꯑꯗꯨ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯁꯨꯗꯨ ꯀꯟꯅ ꯂꯛꯅꯔꯤ ꯏꯕꯣꯛ ꯊꯥꯕꯂꯩ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯊꯤꯟꯗꯣꯔꯛꯏ ꯏꯕꯣꯛ ꯊꯥꯕꯂꯩꯁꯨ ꯀꯩꯊꯦꯜꯗꯒꯤ ꯑꯇꯣꯝꯕ ꯏꯕꯦꯝꯆꯥ ꯑꯃꯗꯤ ꯑꯆꯧꯕꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯅꯣꯡꯁꯨ ꯈꯔ ꯉꯥꯜꯂꯛꯂꯤ ꯁꯅꯥꯇꯣꯝꯕꯒꯤ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯅꯥꯇꯣꯝꯕꯕꯨ ꯀꯞꯇꯨꯅ ꯀꯧꯔꯤ ꯁꯅꯥꯇꯣꯝꯕ ꯇꯥꯕ꯭ꯔꯣ ꯁꯅꯥꯇꯣꯝꯕ ꯁꯅꯥꯇꯣꯝꯕꯗꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯂꯒ ꯇꯥꯈꯣꯃꯩ ꯀꯩꯗꯧꯔꯒꯦ ꯏꯕꯣꯛ ꯊꯥꯕꯂꯩꯗꯣ ꯈꯣꯃꯩꯗꯨ ꯍꯦꯛ ꯀꯞꯂꯛꯏ ꯁꯅꯥꯇꯣꯝꯕꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯥꯔꯛꯏ ꯁꯅꯥꯇꯣꯝꯕ ꯀꯞꯂꯒ ꯇꯥꯆꯧ ꯏꯇꯩꯃ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯁꯦ ꯇꯥꯆꯧ ꯏꯕꯣꯛ ꯊꯥꯕꯂꯩꯗꯨ ꯀꯩꯊꯦꯜꯒꯤ ꯆꯨꯔꯤꯗ ꯁꯤꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕꯗꯨ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯊꯣꯏꯕꯗꯨ ꯍꯦꯛ ꯀꯞꯂꯛꯂꯦ ꯃꯆꯥꯅꯨꯄꯤ ꯕꯦꯝꯃꯅ ꯕꯥꯖꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯊꯣꯏꯕꯗꯨ ꯃꯄꯤ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯗꯦꯗ
ꯅꯣꯡꯁꯤꯗꯤ ꯍꯥꯡꯂꯝꯂꯦꯗꯅ ꯂꯥꯎ ꯂꯥꯎ ꯍꯣꯏ ꯅꯣꯡ ꯍꯥꯡꯉꯦ ꯕꯥꯖꯤ ꯕꯦꯝꯃ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯁꯦ ꯅꯪꯂꯔꯣꯏ ꯕꯥꯖꯤ ꯍꯜꯈꯣꯏꯗꯅꯦ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯅꯕꯣꯛ ꯏꯕꯦꯝꯆꯥꯅꯁꯨꯅꯦ ꯅꯪ ꯎꯅꯤꯡꯉꯤ ꯍꯥꯏꯕꯅꯦ ꯍꯣꯏ ꯕꯥꯖꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯃꯄꯥ ꯃꯆꯥꯗꯨ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯀꯩꯊꯦꯜꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯥ ꯈꯣꯝꯃꯩ ꯑꯗꯨ ꯊꯣꯛꯂꯛꯏ ꯑꯦ ꯁꯅꯥꯇꯣꯝꯕ ꯈꯣꯝꯃꯩꯅ ꯊꯣꯏꯕꯗ ꯁꯅꯥꯇꯣꯝꯕ ꯀꯧꯔꯛꯄ ꯑꯗꯨꯗ ꯕꯦꯝ ꯑꯗꯨ ꯃꯄꯥꯗ ꯌꯦꯡꯂꯛꯏ ꯇꯥ ꯈꯣꯝꯃꯩ ꯎꯗꯕ ꯀꯨꯏꯔꯦꯗ ꯁꯅꯥꯇꯣꯝꯕ ꯅꯪꯗꯤ ꯅꯁꯥꯒꯗꯣ ꯌꯥꯝ ꯅꯥꯜꯂꯦꯕꯣ ꯑꯩꯗꯤꯅꯦ ꯀꯣꯛ ꯁꯝꯒꯥꯁꯦ ꯌꯥꯎꯗ꯭ꯔꯦꯍꯦ ꯑꯗꯣ ꯅꯪꯕꯨ ꯌꯨꯝꯗ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯥ ꯈꯣꯝꯃꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯁꯨꯔꯦ ꯑꯗꯣ ꯁꯅꯥꯇꯣꯝꯕ ꯏꯕꯣꯛ ꯊꯥꯕꯜꯂꯩ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯁꯨ ꯃꯤꯔꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯗꯣ ꯀꯩꯊꯦꯜꯁꯤꯁꯨ ꯏꯕꯣꯛ ꯊꯥꯕꯜꯂꯩꯒ ꯅꯪꯒꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯈꯟꯅꯈꯤꯗ꯭ꯔꯦ ꯇꯥ ꯈꯣꯝꯃꯩ ꯏꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯁꯦ ꯀꯅꯥꯅ ꯊꯝꯕꯤꯔꯤꯕꯅꯣ ꯈꯨꯜ ꯂꯩꯀꯥꯏꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯁꯨꯝꯆꯤꯠ ꯑꯗꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯣ ꯁꯅꯥꯇꯣꯝꯕ ꯅꯪꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯆꯥꯎꯅ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯀꯩꯊꯦꯜꯁꯦ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯁꯤꯗꯅ ꯍꯣꯏ ꯇꯥ ꯈꯣꯝꯃꯩ ꯏꯃꯥꯒꯤ ꯃꯤꯡꯗ ꯀꯩꯊꯦꯜꯁꯦ ꯃꯤꯡ ꯑꯣꯜꯂꯒ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯑꯃꯨꯛ ꯀꯩꯊꯦꯜ ꯀꯥꯍꯜꯂꯁꯤ ꯕꯥꯖꯤ ꯑꯩꯒꯤꯁꯨ ꯃꯤꯡ 2 ꯊꯣꯟꯕꯤꯌꯨ ꯇꯥ ꯈꯣꯝꯃꯩꯗꯨ ꯅꯣꯛꯂꯒ ꯕꯦꯝꯃ ꯅꯄꯥꯁꯦ ꯃꯤꯔꯝꯗ ꯂꯩꯔꯨꯕꯗꯒꯤ ꯃꯤꯡꯒꯥꯁꯦ 2 ꯁꯨꯔꯝꯃꯦ ꯍꯩ ꯊꯣꯏꯕꯅ ꯍꯣꯏ ꯊꯣꯟꯕꯤꯒꯦ ꯀꯩ ꯃꯤꯡ ꯊꯣꯟꯁꯤꯒꯦ ꯃꯤꯅ ꯑꯣꯏꯅ ꯊꯣꯜꯍꯜꯂꯁꯤꯔ ꯕꯦꯝꯃ ꯕꯥꯖꯤꯅ ꯑꯣꯏꯅ ꯊꯣꯟꯕꯤꯌꯨ ꯍꯣꯏ ꯑꯗꯣ ꯕꯥꯖꯤ ꯍꯜꯍꯣꯏꯗ ꯑꯣꯏꯅ ꯆꯪꯉꯨꯔꯁꯤꯀꯣ ꯍꯣꯏ ꯕꯥꯖꯤ ꯃꯄꯥ ꯃꯆꯥ ꯃꯈꯨꯠ ꯁꯝꯂꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯕꯥꯖꯤ ꯍꯜꯍꯣꯏꯗ ꯆꯪꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯩꯊꯦꯜ ꯑꯗꯨꯁꯨ ꯏꯕꯣꯛ ꯊꯥꯕꯜꯂꯩꯒꯤ ꯃꯤꯡꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯀꯩꯊꯦꯜ ꯀꯥꯅꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯏꯕꯣꯛ ꯊꯥꯕꯜꯂꯩꯒꯤ ꯀꯩꯊꯦꯜ ꯑꯗꯨ ꯅꯧꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯗꯨꯅ ꯁꯅꯥꯇꯣꯝꯕꯅ ꯋꯥꯠꯇ ꯄꯥꯗꯕ ꯈꯨꯜ ꯑꯃ ꯑꯃꯨꯛ ꯑꯣꯏꯍꯟꯈꯤꯔꯝꯃꯤ